mayamse nakana mana sida laabo sida khugare tu aya maaytayna sida amana laaro amana kui amana sida nakani ilang langare nimitse namadi fajo thamoy tilanga lancha takisi ki haudan tharu. Hello, good morning mayam. तुम होगला पकी सक्सीदी पूरा याद रे नहीं रे तुम होगला पकी सक्से हरी से कोई मॉर्निंग वॉक चली नहीं गई कोई दागा तारे हरी से मत ले को कोई मतम जे इंजन दादा में पकी क्या करता है पकी वाखल करे नुमाई भी वाली ना इंजन दादा में पकी नुमाई वाला ले बनी ना अरे मायने तभी को पूजा का नक्शा लग पसे वाखल जे कदम तो बने बा अरे मायने तभी सिरी नूंगी खरा लाई बुको नूंगी खरा लाई सिरी खरा कने मगलाई तो अवांग लेकाई दे कोई का भी वा अपनी चली बा mayamse nakana mana sida laabo sida khugare tu aya maaytayna sida amana laaro amana kui amana sida nakani ilang langare nimitse mana mare akhoi lusi je khalake ko akhoi lusi harawana loire akhoi angang ani tum hori bako abu ka sanabi tum hori adaga iti अखोई अनी अखोई हम थोले लुसी के अखोई हम थोले अखोई लुसी जे खाला के मा हरा होइसे कोई नुने mafai maning ni ni jeng ma ngasi nangi mamang na ka chatte ne ma akhoi ka chatmina ra ka tani ma akhoi mamang na pha sa jali je nang ga chatmina ra di nangi mamang na so chatte ma phadigo manam nam ko mai tari phadigo hunla sine ko so phadigo le kai ta de ki no na gaw na to ni bi ma saka do u de bo phi ma chu duga saka do u de ba ga gi de na ma कुकादी लोग जानी को एगा दागा से फागी तौनरगा नो तौर चलीने अखोई दा से मादी दुम चुमना दुम चलसु मादी फागी की वासे दुम हाइरक्तोइनी को मतम खुदिंगमक्तने मागी फागी सिदि कैदौनी अदो चटमिनरी लंबी से समायना अयुगंता द समायना चटमिनबसे अयुगंता द समायना वाक थोकपसे याम साथीना नुंगाई खरजानी म्याम हाइ कानादे इसाजे फ्रेश ओइबा दुमाइना को अखोगी अना एक संगोइदबा दुमाइना तौरिबको याम तो लौ पाले लौ पामे जे फजद्र जे लौ पाले फौ पाले हाइनि हाइस लौ पाले हाइसिन फजद्रा हयें फौ मुल्ला कांदा फजबनी को कोई लंगचिक कलंगा कोई सना मचु गोइरगा नत्रा अच्छा फजरे लौसे लौ चरोंग से याम फजैये थाइना द कोइना कनो का तौरको केबा फौ चरोंग का खुलक को निंजंगे न नुआइबनी हे फजम तौरे कोई महादेव मंदिर सिदा लेरे महादेव पाई पुगोसदा लेरे कोई जुमना आदा लेरे तो आदा लेरे से कोई जुमना उचेक पाई उचेक सिंजी लोइना पाई ना थोड़े ini walking channel di ala so walking lahana re itu ada hui mà làm cái gì sao? Chắc khi sila.
Sigalau, sigalau, sigalau. Tapi ini nggak ada kayak gini. Tuh ada hui malah itu sih. Si hui masih galai dia apa? Lu ni nggak itu ini mak. Laba. Sanu. Sanu. Lah. Nah, mas. Sanu. Sanu. Oi. Kari kari. Hui mà lạc vào cái sào chung mà. Ở đâu? Chính là cô là không nghe ngon đi cái gì bố? Mình dầu đến nhé, mình dầu đến nhé, Huy sẽ dầu đến nhé, mình Huy dầu đến nhé. Nè sila mau mama kali sila, nè sila mama kali sila, mama kali sila, ke situ lah, sila mama kali sila ni, sila mama lah, sila vậy. Chiki chiki na đi, chiki sila, nunu sila, hey, sila, quay mà hả? Chính là nó xa cái đặc tà đi. Nhà mà khối hẳn là như khối đá đó vào đi sẵn là cái này đi được nè. À xí cái khối chế cái thay bị đó. Xí cái này. Ôi mà thabk cái này. Cái thì bị lại chẳng là cái fajna cái thì bị fajna mà tuần thuế ba giang hay lâu ta đi được cái thì bị fajna he akhoi gi janam la kai gi borak mapalon gi pukri sing ko sing ne samana jar kang the ba ko isingje ngarang na han tani ko isingje kana thoi se nong chu ba se dum huji phau lepti bani ba ko adu re su je isingje kang thari se borak na singni ne ba singje ko no ni le se sing jaw re da bani kam jang na singje kang ni no jeng borak ma pan da lei ba se mai se se uri thare khongdum kai ka nam thare mai se ai huji halle jumna thabak ngata lehori hallani doidi hallaga thabak mathang adum sudarurage labi ki fajadra nang phau phala bi fajaba sidi haya ka ta re hoi jamani मैम कोई परागी पिम हुजु समाना लेरी को सिगा लेरे मखादा इसिंग लेरे आ जाउना कुंथागरे इसिंग सिदि को अदुगा वांगलोमदना बोराक वांगलोमदना समाना तवरा मोयमना लबजे फजना पिनद्रा हा होजी सी पिमदा लेरी को इसिंग या जाउना कुंथागरे aduga sina nahan gi nusitu ka temba ko pambi thude pira me ko pambi ma thude aduga kidi
ꯑꯁꯤꯗꯁꯨ ꯀꯣ ꯄꯥꯝꯕꯤ ꯑꯃ ꯊꯨꯗꯦꯛꯄꯤꯔꯦ ꯀꯣ ꯄꯥꯝꯕꯤ ꯑꯅꯤ ꯊꯨꯗꯦꯛꯑꯦ ꯅꯍꯥꯟꯒꯤ ꯅꯨꯡꯁꯤꯠꯇꯣ ꯑꯗꯩꯗꯨꯒ ꯆꯠꯂꯁꯦ ꯍꯜꯂꯁꯦ ꯌꯨꯝꯗ ꯑꯩꯈꯣꯏ ꯗꯥꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯍꯧꯔꯦ ꯑꯩ ꯍꯜꯂꯛꯑꯦ ꯇꯟꯗꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯎ ꯃꯣꯔꯣꯛ ꯍꯦꯛꯎꯁꯤꯀꯣ ꯑꯩꯒ ꯎ ꯃꯣꯔꯣꯛ ꯍꯦꯛꯄ ꯆꯠꯁꯤ ꯑꯩ ꯎ ꯃꯣꯔꯣꯛꯇꯣ ꯈꯔ ꯉꯥꯡꯉꯦꯕꯀꯣ ꯑꯉꯥꯡꯕ ꯈꯔ ꯌꯥꯎꯔꯦ ꯑꯗꯨꯗꯣ ꯁꯨꯃꯥꯏꯅ ꯉꯥꯡꯉꯦ ꯃꯌꯥꯝ ꯑꯩꯒꯤ ꯃꯣꯔꯣꯛꯁꯦ ꯈꯨꯠꯁꯥ ꯑꯃ ꯇꯧꯋꯦꯕꯀꯣ ꯑꯁꯤ ꯃꯣꯔꯣꯛꯁꯦ ꯊꯥꯖꯔꯣꯏ ꯃꯌꯥꯝ ꯃꯣꯔꯣꯛ ꯑꯃꯈꯛꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤ 3 ꯆꯥꯕꯗꯅꯦ ꯃꯤ 3ꯅ ꯁꯤꯒꯤ ꯃꯣꯔꯣꯛꯁꯦ ꯑꯃꯈꯛ ꯆꯥꯕꯗ ꯂꯣꯏꯕ ꯉꯝꯗꯦꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯃꯣꯔꯣꯛ ꯑꯃꯅ 2 3 ꯆꯥꯏ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯠꯅ ꯆꯥꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯦꯕ ꯑꯗꯨꯗꯨꯒꯅꯦ ꯑꯩꯈꯣꯏ ꯃꯣꯔꯣꯛꯁꯦ ꯑꯃꯈꯛꯅꯦ ꯃꯤ 3ꯅ ꯆꯥꯕ ꯉꯝꯗꯕ ꯋꯥꯅꯤꯗ ꯃꯣꯔꯣꯛꯁꯦ ꯉꯥꯡꯁꯪ ꯉꯥꯡꯉ ꯐꯖꯗ꯭ꯔꯥ ꯈꯨꯐꯖ ꯑꯃ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏꯒꯤ ꯉꯥꯡꯁꯤꯜꯂꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯃꯣꯔꯣꯛ ꯄꯥꯝꯕꯤꯁꯤꯡꯁꯤꯇꯅꯦ ꯑꯇꯩꯗꯤ ꯂꯩꯇꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯑꯁꯤꯒꯤ ꯃꯣꯔꯣꯛꯁꯦ ꯃꯔꯨ ꯂꯧꯗꯣꯏꯅꯤ ꯃꯌꯥꯝ ꯆꯥꯔꯥ ꯇꯧꯗꯣꯏꯅꯦꯕꯀꯣ ꯆꯥꯔꯥ ꯇꯧꯕꯒꯤꯗꯃꯛꯇ ꯑꯉꯥꯡꯕꯁꯦ ꯉꯥꯡꯍꯜꯂꯤꯅꯦ ꯑꯩꯅ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯗꯥꯅ ꯁꯤꯒ ꯀꯥꯔꯣꯟ ꯍꯦꯛꯑꯒ ꯑꯃꯨꯛ ꯊꯅꯝꯃꯦ ꯀꯥꯔꯣꯟꯁꯤꯡꯁꯤꯁꯨ ꯑꯩꯅ ꯑꯃꯨꯛ ꯂꯧꯁꯜꯂꯦ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯑꯗꯨꯝ ꯇꯧꯔꯒꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ ꯊꯕꯛ ꯑꯃ ꯑꯩ ꯋꯥꯛꯀꯤꯡ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯑꯒꯀꯣ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯟꯕ ꯂꯣꯏꯔꯒ ꯍꯧꯖꯤꯛꯁꯦ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯂꯣꯏꯔꯒ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯇꯨꯔꯛꯄ ꯐꯤꯁꯤꯡꯗꯣꯀꯣ ꯑꯗꯨꯁꯤꯡꯗꯣ ꯈꯨꯠꯀꯤ ꯊꯕꯛ ꯇꯧꯗꯣꯏꯅꯦꯕ ꯈꯨꯠꯀꯤ ꯁꯤꯂꯥꯏ ꯍꯨꯛ ꯄꯥꯟꯕ ꯑꯗꯩꯗꯤ ꯉꯛꯀꯤ ꯑꯗꯒꯤ ꯅꯤꯡꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯈꯨꯠꯅ ꯁꯤꯂꯥꯏ ꯇꯧꯕꯗꯨꯅ ꯍꯦꯟꯅ ꯍꯥꯏꯗꯤ ꯆꯦꯛꯁꯤꯟꯕ ꯑꯃꯗꯤ ꯐꯖꯕꯗꯨꯁꯨ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯈꯨꯠꯀꯤ ꯁꯤꯂꯥꯏ ꯑꯣꯏꯅ ꯇꯧꯗꯣꯏꯅꯦ तो अना तुरी फीसिंगदो कई कई हाइदो ए दुम जेंहलकेबको पूजासु यौसलेको मयाम पूजासे यौसले मयाम अइदी पूजा यौसलपसे जाम टेंशन काएबको पूजा यौसलप मतमसे फी तुब खोटपगिसु टेंशन अमको अदगिदी मतमजिगा पोसुने अनो नौना पोचैसिंगजे पुथोंनबगिको हंगाम खंगदे फदिगोम खंगदे अमा नौना याम पुथोंनिंगबदो अदुमाइना ओयेबा इसे खंगरा हाइदी योनबा योनदबगी नतबको अइना जामना हाइदी ngन्न पोतो चाजनिंगबा हाइतारेने अदुदुगी पोचसु थानिंगेबा इसे यामना अदुना पोटकी बुखनगद्रा पोचे थाबगी बुखनगद्रा अदगिदी फिरोन तुबगी रोशनबगी बुखनगद्रा को इसे याम वाजबीदुनि ओयेबको अदुदो इचातोंबी स्कूल चटखरे अदगिदी अबोदी स्कूल मागी सुटी लेको अदुदुना मादी जुमदा लाइक तौरी दो होजी होजिसे अइसे कई कई फी कई थबक सुरीनो कइदौदोइनो हाइबदो अइदो मयामना जेंगलकेबको जेंगसिदोइदिको मैम सिगा लेरे तु हसीगी ब्लाउज सिमा तुरीने ब्लाउज से तुबा लोयरेगा हौजिक से ngakki sise asigi hukse asise huk nateko asisi mai thektaragtoiniko si thektaraga asiga silai khuna silai tobako asmana thektaraga akhoi ne khuna silai tobasine hena ngakki kai haigedi shape to fajabe helebako akhoi gi machine na silai togibaduna fajabe se khara watpa hai tare aduga khutna tobaduna hena fajeba asisi mai loi thektagidoini को असीगी ब्लाउज सिमा केनो तौरे तुबा लोइरेबको सिसिमा कुट की थबक तौरनी अदुगा सिदा ब्लाउज हमसु लैरेको असीगी ब्लाउज सिसु होजिकी सेम अदुमाइना असीसु सुमाइना तौरगा थेक्तागिदोइनिको लोइना थेक्तारगा माइ प्रेस फजना चारगा अखोइ फजरक्तोइनेबको दो हाना थेक्ता खोतबा लोइरगा मु प्रेस चादोइनी अदुगा सिगना मु टॉप अमा लैरेको असीगी टॉप सिमा सु तुबा लोइरे असीदी सिनामु कमाइ तौगे हाइदुगा अइसिदी जुम मिसिन दुम ताइसलेबको कगिना हाइदी जामना लामना चटपदा लिकदब खोकदब फी नतबनिना हाइने दुम खतंग सिंपल खतंग समजनलगा त ओइना सिसिमा लोइसल्ले अदो सिसु प्रेस सिदी पुन्ना लोइना मुक्ता चारक्तोइनेबको दुगा सिदा अमसु लैरे असिसिना अखोइगी क्रॉप टॉप हाइगद्रा ब्लाउज ओइ टॉबोइ तौबदो अदुम फने कसु दुम सेटपा याबा अदैदी अदुम इना फी गुम्बा इलकसु दुम लिपा याबा अदुदुनिको अदुदो सिसु लोइसल्ले येलो कलर गिको अदो
ꯑꯁꯤꯁꯨ ꯐꯖꯅ ꯄ꯭ꯔꯦꯁ ꯆꯥꯔꯅꯤꯀꯣ ꯑꯗꯣ ꯑꯁꯤꯁꯦ ꯑꯁꯤꯒꯤ ꯈꯨꯠꯀꯤ ꯊꯕꯛ ꯇꯧꯗꯣꯏꯁꯤꯅ ꯅꯤꯡꯗ ꯁꯨꯃꯥꯏꯅꯀꯣ ꯀꯩꯅꯣ ꯄꯥꯟꯗ꯭ꯔꯦꯕ ꯀꯩꯕ ꯍꯨꯛ ꯄꯥꯟꯗ꯭ꯔꯦꯕꯀꯣ ꯅꯤꯡꯗ ꯀꯣꯆꯤ ꯄꯥꯟꯗꯣꯏꯅꯤ ꯅꯤꯡꯗ ꯍꯨꯛ ꯄꯥꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯩꯁꯤꯒ ꯅꯤꯡꯁꯦ ꯍꯨꯛ ꯖꯥꯎꯖꯤꯀꯣ ꯑꯁꯤꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤ ꯍꯨꯛꯁꯤꯒ ꯄꯥꯜꯂꯛꯑꯅꯤꯀꯣ ꯑꯗ ꯉꯛꯀꯤ ꯁꯦꯞꯇꯨꯅ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯌꯨꯒꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯑꯣꯏꯔꯦ ꯑꯗꯨꯝ ꯔꯥꯎꯟ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯦꯕꯀோ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯦ ꯑꯗꯨꯁꯨ ꯐꯖꯅ ꯄ꯭ꯔꯦꯁ ꯆꯥꯗꯣꯏꯅꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯅ ꯂꯣꯏꯁꯤꯟꯗꯣꯏꯅꯤ ꯇꯨꯕ ꯂꯣꯏꯔꯛꯄꯒꯤꯀꯣ ꯑꯗꯣ ꯑꯇꯩꯁꯨ ꯐꯤ ꯃꯌꯥꯝ ꯑꯃ ꯇꯨꯕ ꯇꯧꯕ ꯂꯩꯔꯤ ꯃꯌꯥꯝꯀꯣ ꯑꯗꯨꯒ ꯑꯁꯤꯁꯦ ꯈꯨꯠꯀꯤ ꯊꯕꯛ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯊꯕꯛ ꯑꯃ ꯇꯧꯔꯦꯕꯀꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯗ ꯁꯤꯒꯤ ꯕꯦꯗꯁꯤꯠꯁꯦ ꯄꯤꯂꯣ ꯀꯣꯕꯔ ꯑꯣꯟꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯄꯤꯂꯣ ꯀꯣꯕꯔ ꯑꯁꯤꯁꯦ ꯑꯍꯨꯝꯈꯛ ꯑꯁꯤꯒꯤ ꯕꯦꯗꯁꯤꯠꯁꯦ ꯁꯤꯡꯒꯜ ꯕꯦꯗꯁꯤꯠꯅꯤꯀꯣ ꯃꯦꯗꯤꯌꯝꯁꯨ ꯅꯠꯇꯦ ꯁꯤ ꯁꯤꯡꯒꯜꯅꯤ ꯁꯤꯡꯒꯜ ꯕꯦꯗꯁꯤꯠꯁꯤꯅ ꯄꯤꯂꯣ ꯀꯣꯕꯔꯁꯦ ꯑꯍꯨꯝꯈꯛ ꯊꯣꯛꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯨꯝꯈꯛ ꯑꯗꯨꯃꯥꯏꯅ ꯊꯣꯛꯑꯦ ꯈꯔ ꯑꯗꯨꯝ ꯄꯤꯂꯣ ꯀꯣꯕꯔꯁꯦ ꯑꯆꯧꯕ ꯄꯤꯂꯣ ꯀꯣꯕꯔꯅꯤꯀꯣ ꯌꯥꯝꯅ ꯃꯆꯥ ꯑꯗꯨꯗꯣ ꯅꯠꯇꯦ ꯄꯤꯂꯣ ꯀꯣꯕꯔꯁꯦ ꯆꯥꯎꯗꯣꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯁꯨꯃꯥꯏꯅ ꯀꯛꯄ ꯍꯧꯔꯦꯕꯀꯣ ꯄꯤꯂꯣ ꯀꯣꯕꯔꯁꯦ ꯀꯛꯄ ꯍꯧꯔꯦ ꯑꯗꯨꯝ ꯑꯩ ꯇꯨꯕꯔꯒ ꯀꯃꯥꯏꯅ ꯇꯨꯕ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯄꯤꯂꯣ ꯀꯣꯕꯔꯁꯦ ꯀꯔꯝꯕ ꯗꯤꯖꯥꯏꯟ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯅꯦ ꯄꯤꯂꯣ ꯀꯣꯕꯔꯁꯦ ꯑꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝ ꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯟꯗꯣ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯃꯣꯟꯒꯤ ꯃꯆꯤꯟ ꯊꯣꯛꯇꯕꯤꯗꯣ ꯑꯗꯨꯅꯗꯤ ꯅꯨꯡꯉꯥꯏꯀꯣ ꯄꯤꯂꯣ ꯀꯣꯕꯔꯗ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯞ ꯃꯥꯟꯅꯔꯒ ꯑꯁꯤꯒꯩꯁꯤꯒ ꯐꯤꯇꯥ ꯀꯤꯁꯤꯟꯕꯗꯣ ꯑꯗꯨꯗꯤ ꯃꯣꯟꯒꯤ ꯃꯆꯤꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯆꯤꯟꯅ ꯃꯣꯟꯗꯣ ꯊꯣꯛꯄꯅꯦꯕ ꯑꯗꯨ ꯑꯗꯨꯗꯣ ꯌꯦꯡꯕꯗꯁꯨ ꯐꯖꯗꯦ ꯄ꯭ꯂꯁ ꯃꯣꯟꯒꯤ ꯃꯆꯤꯟꯗꯁꯨ ꯌꯥꯝꯅ ꯃꯣꯠꯂꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯎꯝꯖꯤꯟꯈ꯭ꯔꯗꯤ ꯀꯩꯅꯣ ꯇꯧꯁꯟꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯟꯗꯣ ꯎꯗ꯭ꯔꯦꯀꯣ ꯃꯣꯠꯁꯨ ꯃꯣꯠꯇ꯭ꯔꯦ ꯑꯗꯨꯒꯤ ꯗꯤꯖꯥꯏꯟꯗꯨꯗ ꯑꯣꯏꯅ ꯇꯨꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯒꯤ ꯗꯤꯖꯥꯏꯟꯗꯣ ꯑꯩ ꯑꯗꯨꯝ ꯇꯨꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯉꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯈꯪꯗꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯉꯁꯤꯁꯦ ꯑꯩ ꯑꯗꯨꯝ ꯇꯥꯛꯂꯛꯑꯒꯦꯕꯀꯣ ꯀꯃꯥꯏꯅ ꯇꯨꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯀꯛꯄꯗꯤ ꯑꯁꯨꯃꯥꯏꯅ ꯑꯩ ꯀꯛꯄ ꯍꯧꯔꯦ ꯁꯥꯡꯅ ꯇꯧꯔꯒ ꯀꯛꯑꯦꯀꯣ ꯀꯛꯑꯒ ꯍꯣꯔꯦꯟ ꯁꯨꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯦ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯃꯣꯟꯗꯨꯒꯤ ꯑꯩꯒꯤ ꯃꯣꯟꯒꯤ ꯁꯥꯏꯖꯇꯣ ꯑꯗꯨꯒꯤ ꯁꯥꯏꯖꯇꯨꯗ ꯀꯛꯄꯤꯔꯣ ꯀꯛꯑꯒ ꯑꯗꯣ ꯁꯤꯝꯄꯜꯅꯤ ꯏꯆꯝ ꯆꯝꯅꯅꯤꯀꯣ ꯃꯌꯥꯝ ꯈꯪꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯦꯛꯇꯔꯛꯇꯣꯏꯅꯤ ꯑꯁꯤꯒꯩꯁꯤꯒ ꯐꯤꯖꯤꯟ ꯑꯅꯤꯗꯣ ꯁꯤꯒ ꯐꯤꯖꯤꯟ ꯑꯃ ꯂꯩꯔꯦ ꯁꯤꯒ ꯐꯤꯖꯤꯟ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯁꯤꯂꯥꯏ ꯇꯧꯔꯛꯄ ꯃꯇꯝꯗꯅꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯁꯤꯂꯥꯏ ꯇꯧꯈꯤꯗꯣꯏꯅꯦꯕ ꯁꯦ ꯈꯪꯉꯕ ꯁꯦ ꯑꯩ ꯍꯥꯏꯒꯦꯀꯣ ꯐꯖꯅ ꯍꯥꯏꯒꯦ ꯃꯌꯥꯝ ꯈꯪꯗꯕ ꯌꯥꯎꯔꯕꯁꯨ ꯑꯗꯨꯝ ꯈꯪꯖꯟꯕꯤꯔꯣꯀꯣ ꯑꯁꯤꯗꯤ ꯏꯂꯥꯏ ꯂꯥꯏꯕ ꯐꯤꯔꯣꯜ ꯇꯨꯕ ꯍꯩꯇꯕ ꯐꯅꯦꯛꯀꯨꯝꯕ ꯇꯥꯏꯕ ꯍꯩꯕ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯅꯁꯨ ꯏꯁꯥꯒꯤ ꯃꯣꯟꯗꯣ ꯐꯖꯅ ꯑꯗꯨꯝ ꯏꯇꯣꯝꯇ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯇꯕꯤꯗ ꯏꯁꯥꯅ ꯑꯗꯨꯝ ꯇꯨꯖꯕ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯁꯦ ꯁꯨꯃꯥꯏꯅ ꯊꯦꯛꯇꯔꯣꯕꯁꯦ ꯊꯦꯛꯇꯔꯒ ꯍꯣꯔꯦꯟ ꯁꯤꯂꯥꯏꯗꯣ ꯑꯁꯤꯗꯒꯤ ꯃꯆꯤꯟ ꯑꯃꯗꯤ ꯁ꯭ꯋꯥꯏꯗꯅꯤꯀꯣ ꯌꯧꯗꯣꯏꯁꯦ ꯃꯆꯤꯟ ꯑꯃꯗꯤ ꯁ꯭ꯋꯥꯏꯗꯅꯤ ꯂꯩꯗꯣꯏꯁꯦ ꯇꯨꯁꯤꯒ ꯃꯆꯤꯟ ꯑꯃ ꯂꯩꯀꯣ ꯃꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯃꯆꯤꯟ ꯑꯃꯁꯤꯒ ꯂꯩꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯊꯦꯛꯂꯛꯏꯅꯤꯀꯣ ꯁꯣꯝꯗꯒꯤ ꯊꯦꯛꯂꯛꯏꯅꯦꯕ ꯁꯨꯃꯥꯏꯅ ꯊꯦꯛꯂꯛꯑꯒ ꯍꯣꯔꯦꯟ ꯁꯤꯂꯥꯏꯁꯦ ꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯇꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯥꯏꯔꯒ ꯂꯥꯛꯑꯒ ꯑꯗꯨꯒꯤꯗꯤ ꯑꯁꯤꯒꯤꯁꯦ ꯇꯥꯏꯔꯛꯄ ꯃꯇꯝꯗ ꯑꯁꯤꯒꯤ ꯐꯤꯖꯤꯟꯒꯤ ꯁꯤꯒꯩꯅ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯦꯛꯇꯔꯛꯎꯕꯁꯦ ꯁꯤꯁꯦ ꯊꯦꯛꯇꯔꯦꯀꯣ ꯐꯤꯖꯤꯟ ꯃꯅꯨꯡꯗ ꯁꯤꯒ ꯐꯤꯖꯤꯟ ꯂꯩꯀꯣ ꯇꯨꯁꯦ ꯀꯥꯏꯅꯣ ꯑꯩꯒꯤ ꯈꯨꯠꯀꯁꯤꯅ ꯎꯗ꯭ꯔꯦ ꯑꯝꯇꯒ ꯇꯨꯁꯦ ꯐꯤꯖꯤꯟ ꯂꯩꯔꯦ ꯑꯗꯨ ꯎꯏꯀꯣ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯁꯤꯒ ꯐꯤꯖꯤꯟ ꯂꯩꯀꯣ ꯐꯤꯖꯤꯟꯁꯤꯒ ꯁꯨꯃꯥꯏꯅ ꯇꯧꯔꯨꯕꯁꯦ ꯀꯣ ꯑꯗꯩ ꯉꯁꯥꯏ ꯑꯩꯈꯣꯏ ꯁꯤꯂꯥꯏ ꯁꯣꯝꯗꯒꯤ ꯁꯤꯂꯥꯏ ꯇꯧꯔꯒ ꯂꯥꯛꯄꯗꯣ ꯁꯤ ꯃꯊꯛꯁꯤꯒ ꯁꯨꯝ ꯁꯤꯂꯥꯏ ꯇꯧꯁꯟꯕꯤꯈ꯭ꯔꯣ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯂꯣꯀꯣ ꯁꯤꯒ ꯂꯣꯏꯁꯟꯗꯣꯏꯅꯤꯀꯣ ꯑꯃꯨꯛ ꯍꯜꯂꯛꯑꯣ ꯁꯣꯝꯗꯁꯨ ꯁꯦꯝ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦ ꯁꯣꯝ ꯅꯥꯀꯟꯗꯁꯨꯀꯣ ꯑꯗꯨꯒ ꯑꯣꯟꯊꯣꯛꯑꯒ ꯐꯤꯇꯥ ꯄꯥꯜꯂꯒ ꯂꯣꯏꯔꯦ ꯕꯁ ꯑꯗꯣ ꯍꯣꯔꯦꯟ ꯑꯩ ꯑꯗꯨꯝ ꯇꯨꯔꯒꯁꯨ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗꯀꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯈꯥꯒꯤ ꯚꯤꯗꯤꯑꯣꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯊꯥꯡꯒꯠꯆꯔꯛꯑꯒꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯅꯦꯕꯀꯣ ꯇꯨꯕꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯈꯔꯗꯤ ꯁꯥꯡꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯌꯥꯝ ꯁꯥꯡꯈ꯭ꯔꯅꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨ ꯍꯌꯦꯡ ꯑꯣꯏꯅ ꯑꯃꯨꯛ ꯎꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ